ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯁꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡꯖꯨ ꯊꯥ ꯑꯣꯏꯕꯅ ꯅꯣꯡꯃꯁꯨ ꯈꯥꯝꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕꯒꯨꯝ ꯃꯅꯤꯡ ꯇꯝꯅ ꯆꯨꯔꯤ꯫ ꯅꯣꯡ ꯉꯥꯟꯐꯨꯝ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯂꯧꯕꯨꯛ ꯂꯧꯈꯣꯡ ꯑꯗꯨꯗꯗꯤ ꯃꯤꯒꯤ ꯃꯤ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯊꯤꯠꯂꯤ ꯆꯨꯔꯤ ꯍꯥꯏꯕꯕꯨ ꯌꯨꯝꯗꯗꯤ ꯃꯤ ꯀꯅꯥꯁꯨ ꯂꯩꯅꯔꯝꯃꯔꯣꯏ ꯍꯥꯏꯕ ꯌꯥꯏ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯕ ꯑꯣꯏꯔꯦꯀꯣ ꯉꯥ ꯃꯥꯒꯤ ꯃꯌꯥꯏꯁꯤꯡ꯫ ꯃꯥꯒꯤ ꯏꯟ ꯊꯥꯕ ꯌꯥꯎ, ꯂꯨ ꯊꯨꯝꯕ, ꯂꯥꯡ ꯊꯥꯛꯄ ꯀꯌꯥ ꯑꯃ ꯇꯧꯅꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯂꯩꯍꯥꯎ ꯃꯥꯁꯨ ꯌꯥꯎꯔꯤ꯫ ꯂꯩꯍꯥꯎꯅ "ꯉꯁꯤꯗꯤ ꯉꯥꯁꯤꯁꯨꯅꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯑꯃꯠꯇꯕꯨ ꯂꯛꯇꯦꯃꯤ ꯇꯧꯔꯤꯁꯦ꯫ ꯍꯟꯗꯛ ꯁꯣꯜꯂꯛꯄꯁꯤꯗꯒ 2-3 ꯌꯥꯎꯔꯕꯗꯤ ꯐꯈ꯭ꯔꯅꯤꯗ꯫ ꯑꯁ ꯌꯥꯎꯗꯦꯅꯦ ꯍꯟꯗꯛꯁꯨ." ꯇꯊꯣꯟꯅ "ꯀꯥꯏꯗꯒꯤ ꯂꯛꯑꯅꯤ ꯍꯥꯏꯒꯦ? ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤ ꯎꯔꯦꯗꯅ, ꯁꯤꯗꯕꯨ ꯀꯔꯝꯍꯥꯏꯅ ꯉꯥ ꯂꯛꯄꯅꯣꯗ? ꯉꯥ ꯂꯛꯄ ꯀꯥꯏ, ꯉꯥꯒ ꯂꯣꯏꯅ ꯆꯦꯜꯂꯝꯃꯅꯤ ꯇꯧꯔꯤꯁꯤ꯫ ꯍꯣꯏꯅꯦ ꯏꯆꯦ ꯇꯊꯣꯟ, ꯏꯟ ꯊꯥꯔꯤꯕ ꯃꯌꯥꯝꯁꯤꯅ ꯀ꯭ꯔꯤꯛ ꯏꯟꯅꯗꯅ ꯏꯟ ꯊꯥꯐꯝꯒ ꯂꯩꯇꯦ ꯇꯧꯔꯤꯁꯤ꯫ ꯂꯩꯔꯤꯕ ꯉꯥꯁꯤꯡꯁꯤꯗꯩꯗꯤ ꯐꯥꯕ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏꯅꯕꯨ ꯍꯦꯟꯅ ꯌꯥꯝꯃꯝꯃꯅꯤ ꯇꯧꯔꯤꯁꯤ." "ꯂꯩꯍꯥꯎ, ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯗꯨꯃꯛ ꯍꯦꯛ ꯍꯥꯏꯕ ꯌꯥꯏꯍꯦ꯫ ꯑꯩꯅ ꯊꯣꯛꯂꯛꯏꯕꯁꯤꯗꯤ ꯌꯨꯝꯗ ꯂꯩꯕ ꯇꯟꯕꯒꯤ ꯊꯣꯛꯂꯛꯄꯅꯤ, ꯉꯥ ꯐꯥꯅꯤꯡꯕꯒꯤ ꯊꯣꯛꯂꯛꯄꯒ ꯅꯠꯇꯦꯗ꯫ ꯏꯆꯦ ꯍꯣꯏꯗꯤ ꯅꯃꯧ ꯐꯪꯉꯕꯅꯤꯅ ꯑꯗꯨꯒꯤꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯃꯅꯤꯗ꯫ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯃꯧꯅ ꯂꯣꯏꯅ ꯇꯧꯔꯝꯃꯅꯤꯕ." "ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤꯅꯦ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯏ꯫ ꯍꯌꯦꯡ ꯇꯨꯡꯒꯤꯗꯤ ꯈꯪꯗꯦꯀꯣ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧ ꯍꯥꯏꯔꯤꯗꯅ, ꯅꯧꯔꯤꯉꯩꯗꯅ ꯑꯃ, ꯈꯔ ꯂꯩꯔꯛꯑꯒꯅ ꯀꯔꯝ ꯇꯧꯔꯛꯄꯅꯣ ꯈꯪꯗꯦꯗ ꯏꯕꯦꯝꯃ." "ꯀꯩꯁꯨ ꯊꯣꯏꯅ ꯐꯠꯂꯣꯏꯗꯕꯗꯤ ꯃꯥꯟꯗꯦꯗ, ꯌꯦꯡꯕꯗ ꯐꯅ ꯏꯪ ꯇꯞꯅ ꯎꯏꯌꯦꯕ." "ꯍꯩꯃꯥ, ꯋꯥꯔꯤꯗ ꯏꯀꯥꯎ ꯀꯥꯎꯏ ꯇꯧꯔꯤꯁꯤ꯫ ꯏꯆꯦ ꯇꯊꯣꯟ, ꯑꯩ ꯍꯥꯟꯅ ꯀꯥꯔꯝꯃꯒꯦ꯫ ꯃꯇꯝꯁꯤꯗꯤ ꯌꯧꯔꯦ ꯇꯧꯔꯤꯁꯤ꯫ ꯑꯩꯈꯣꯏ ꯅꯨꯄꯥꯗꯨ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯔꯅꯤ, ꯆꯥꯛ ꯅꯪꯗꯕ ꯇꯥꯔꯤ." "ꯍꯩꯃꯥ, ꯅꯪ ꯀꯥꯔꯒꯦ ꯍꯥꯏꯔꯣ? ꯅꯪꯕꯨ ꯉꯥꯗꯨꯕꯨ ꯀꯌꯥꯝ ꯐꯥꯔꯒꯦꯅꯦ? ꯆꯔꯥ ꯐꯥꯔꯗ꯭ꯔꯣ? ꯑꯩꯉꯣꯟꯗꯒꯤ ꯈꯔ ꯄꯨꯈꯤꯒꯦꯔꯣ? ꯑꯩꯒꯤꯁꯦ ꯈꯔꯕꯨꯗꯤ ꯌꯥꯝ, ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯁꯨ ꯌꯥꯝꯗꯦ." "ꯍꯣꯏ ꯏꯆꯦ, ꯉꯥꯀꯧ ꯈꯔ ꯍꯦꯛ ꯄꯤꯕꯤꯔꯛꯑꯣ꯫ ꯑꯩꯒꯤꯗꯤ ꯌꯥꯎꯔꯤꯕꯁꯤꯗꯤ ꯆꯔꯥ ꯐꯥꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯁꯤ ꯑꯣꯏꯅ ꯍꯦꯛ ꯁꯦꯕꯣꯠꯀ ꯊꯣꯡꯖꯤꯜꯂꯨꯔꯒꯦ." "ꯁꯦ, ꯁꯤꯅ ꯌꯥꯔꯗ꯭ꯔꯥ?" "ꯌꯥꯔꯅꯤ ꯏꯆꯦ, ꯌꯥꯝꯕ ꯌꯥꯝꯃꯟꯈ꯭ꯔꯦ꯫ ꯏꯆꯦꯒꯤꯁꯨ ꯑꯃꯨꯛ ꯅꯅꯥꯎꯅ ꯏꯪꯈꯣꯜꯗꯒꯤ ꯀꯔꯤꯅꯣ ꯈꯔ ꯄꯤꯔꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯗꯤ ꯏꯆꯦ, ꯑꯩ ꯀꯥꯔꯝꯃꯒꯦꯀꯣ." ꯑꯁꯨꯝꯅ ꯂꯩꯍꯥꯎ ꯍꯣꯕꯦ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯡꯒꯥꯜꯗꯒꯤ ꯍꯦꯛ ꯆꯪꯉꯛꯄꯒ ꯎꯔꯤ꯫ ꯃꯥꯡꯒꯣꯜꯒꯗꯨ ꯏꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ, "ꯌꯦꯡꯉꯨꯅꯦꯍꯦ, ꯃꯥꯡꯒꯣꯜꯒꯁꯤꯅ ꯂꯩꯈꯣꯡꯋꯣ ꯀꯔꯤꯋꯣ ꯏꯆꯥꯏ ꯆꯈꯥꯏꯔꯗꯅ ꯁꯤꯗ ꯐꯥꯎ ꯇꯩꯊꯣꯛꯑꯝꯗꯦꯕ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯗꯨꯅ ꯐꯃꯨꯡꯗꯨꯗ ꯒꯣꯔꯣ ꯅꯥꯈꯣꯛꯇꯅ ꯂꯩꯔꯝꯈꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ꯫ ꯍꯩ ꯁꯅꯥ, ꯁꯅꯥ, ꯀꯧꯔꯤꯒꯁꯦ ꯃꯅꯥꯁꯦ ꯇꯥꯗꯕ꯭ꯔꯥ ꯀꯩꯅꯣ? ꯁꯅꯥ!" ꯁꯣꯝꯗꯁꯨ ꯁꯅꯥ ꯍꯥꯏꯕꯒ ꯇꯧꯕꯒ ꯐꯃꯨꯡ ꯑꯗꯨꯗ ꯒꯣꯔꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯃꯤ꯫ ꯃꯃꯥꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕꯒꯗꯨ ꯃꯥ ꯇꯥꯗꯦ꯫ ꯂꯩꯍꯥꯎꯁꯨ ꯑꯣꯏꯔꯔꯣꯏ ꯈꯪꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯥꯎꯊꯩ꯫ "ꯍꯩ ꯁꯅꯥ, ꯁꯅꯥ! ꯅꯪ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕꯁꯦ." "ꯀꯩꯅꯣ ꯈꯪꯉꯤꯍꯦ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯃꯤꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯆꯪꯁꯤꯜꯂꯛꯑꯒ ꯍꯦꯛꯇ ꯀꯧꯔꯛꯑꯦꯃꯤ, ꯁꯣꯅꯣ ꯊꯨꯡꯕꯤꯁꯤꯗꯤ." "ꯍꯔꯦ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯃꯄꯥꯟꯗꯒꯤ ꯈꯅꯥꯎꯁꯤ ꯁꯦꯒꯥꯏꯕ ꯃꯈꯩ ꯀꯧꯔꯤ ꯂꯥꯡꯉꯤ ꯃꯌꯥꯝꯗꯣ, ꯅꯅꯥꯗ ꯇꯥꯃꯟꯗꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯅꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯆꯪꯁꯤꯜꯂꯒ ꯀꯧꯔꯕꯅꯤꯅ ꯇꯥꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯁꯦ, ꯇꯥꯁꯤꯟꯅꯗ꯭ꯔꯤꯕ ꯅꯅꯥꯁꯤꯗ ꯂꯩꯊꯠꯀꯦꯗꯍꯦ." "ꯑꯌꯣ ꯃꯥ, ꯀꯔꯤꯅꯣ ꯏꯃꯥ, ꯉꯥꯎꯕ꯭ꯔꯣ? ꯃꯤꯒꯤ ꯃꯅꯥꯁꯦ ꯍꯦꯛꯇ ꯂꯩꯊꯠꯂꯛꯑꯦ ꯋꯥꯅꯤ, ꯏꯃꯥ ꯅꯥꯏꯌꯦ ꯍꯥꯏꯕ." "ꯇꯥꯁꯤꯟꯅꯗ꯭ꯔꯤꯕ ꯅꯅꯥꯁꯤ ꯂꯩꯊꯠꯂꯒ ꯐꯗꯧꯅꯤ꯫ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯃꯥꯅꯁꯨ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯃꯇꯝ ꯂꯧ? ꯅꯨꯃꯤꯠꯅ ꯋꯥꯇꯣꯜꯗ ꯊꯦꯠꯂ ꯂꯩ꯫ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯒꯤ ꯃꯥꯡꯒꯣꯜꯗꯒ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯇꯥꯁꯤꯜꯂꯒꯅꯦ ꯋꯥꯏ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯎꯆꯣ ꯌꯥꯝ ꯊꯨꯅ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯄꯥ ꯑꯃꯨꯛ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯔꯔꯅꯤ." ꯁꯅꯥ ꯍꯀꯥꯝꯗ ꯋꯥ ꯆꯟꯗꯨꯅ ꯐꯃꯨꯡ ꯃꯊꯛꯇꯨꯗ ꯐꯝꯗꯨꯅ ꯑꯃꯨꯛ ꯂꯩꯊꯣꯛꯏ꯫ ꯂꯩꯍꯥꯎ ꯃꯄꯥꯟꯗꯒꯤ ꯑꯃꯨꯛ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯂꯥꯎꯔꯛꯏ꯫ "ꯍꯩ ꯁꯅꯥ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ ꯍꯥ?" "ꯍꯧꯒꯠꯂꯦꯍꯦ, ꯀꯔꯤꯅꯣ ꯈꯪꯗꯦꯕ, ꯇꯥꯅꯤꯡꯗꯕꯅ, ꯏꯃꯥ ꯍꯤꯡꯆꯥꯕꯤ ꯍꯥꯏꯁꯤꯅꯤ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯍꯥꯎ ꯃꯁꯥ ꯁꯦꯡꯗꯣꯛꯇꯨꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯥꯒꯠꯀꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄꯗ ꯎꯔꯤ꯫ ꯆꯥꯛꯁꯪꯗꯨꯅ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, "ꯃꯁꯤ ꯏꯔꯝꯃꯨꯅꯦꯍꯦ! ꯑꯩꯅ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯂꯣꯏꯁꯤꯜꯂꯝꯃꯣ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ."
ꯍꯦꯛꯇ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯀꯟꯊꯔꯛꯏ꯫ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ? ꯑꯌꯣ ꯏꯃꯥ! ꯏꯃꯥ, ꯀꯩꯅꯣ ꯅꯪ ꯉꯥꯎꯕ꯭ꯔꯣ? ꯃꯤꯉꯣꯟꯗ ꯍꯦꯛꯇ ꯐꯨꯔꯤꯁꯤꯕꯨ ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦ? ꯀꯩꯗꯧꯈ꯭ꯔꯒꯦ ꯀꯥꯏ? ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯋꯥꯏꯔꯝ ꯇꯩꯌꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯗꯨꯒ ꯆꯥꯛꯁꯪꯁꯤꯗ ꯏꯆꯥꯏ ꯆꯥꯏꯔꯒ ꯂꯩꯍꯧꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ? ꯏꯃꯥꯅ ꯏꯃꯨꯡ ꯃꯥꯡꯒꯣꯟ ꯈꯛ ꯇꯩꯌꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯆꯥꯛꯁꯪꯗꯤ ꯍꯥꯏꯁꯨ ꯍꯥꯏꯔꯝꯗꯅ꯫ ꯃꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦꯅꯦ? ꯑꯁꯨꯛ ꯌꯥꯝꯅ ꯁꯣꯅꯣ ꯆꯨꯕ ꯏꯆꯥꯁꯤꯕꯨ꯫ ꯃꯗꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯅꯪꯅ ꯈꯪꯐꯝ ꯊꯣꯛꯇ꯭ꯔꯣ? ꯁꯤ ꯅꯪꯒꯤ ꯅꯀꯣꯛꯁꯦ ꯀꯗꯥꯏꯗ ꯄꯥꯟꯈꯤꯕ? ꯂꯥꯎ, ꯍꯧꯖꯤꯛꯃꯛ ꯌꯥꯝ ꯊꯨꯅ ꯇꯩꯔꯨ ꯂꯥꯎ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯅꯦ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯅꯤ꯫ ꯁꯅꯥ, ꯂꯩꯁꯥꯕꯤꯗꯤ ꯐꯥꯔꯦ ꯍꯥꯏꯕꯕꯨ ꯃꯉꯣꯟꯗ ꯀꯔꯤꯅꯣ ꯁꯦꯔꯩ ꯆꯠꯄ ꯑꯉꯥꯡ ꯋꯥꯈꯜꯗꯧꯅ ꯇꯧꯕ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯑꯗꯨꯒ ꯂꯩꯍꯥꯎꯁꯨ ꯃꯆꯥꯕꯨ ꯏꯪꯅ ꯇꯞꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯍꯩꯇꯦ꯫ ꯍꯥꯟꯅ ꯍꯦꯛꯇ ꯐꯨꯕ ꯉꯥꯡꯆꯩꯕ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯍꯥꯎꯅ, ꯁꯅꯥ! ꯅꯪꯕꯨ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯀꯧꯔꯤꯕꯁꯦ? ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ? ꯏꯃꯨꯡꯗꯒꯤ ꯀꯣꯜ ꯑꯃ ꯄꯨꯔꯒꯅꯦ ꯅꯃꯥꯕꯣꯛꯇ ꯊꯣꯠꯍꯣꯏꯗꯒꯤ ꯁꯪꯒꯣꯝꯗꯣ ꯈꯔ ꯂꯧꯔꯨꯁꯣ꯫ ꯏꯃꯥ, ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯌꯥꯝ ꯇꯜꯂꯦ, ꯀꯣꯟꯅ ꯂꯧꯔꯒꯦ꯫ ꯍꯩ, ꯅꯊꯤꯕꯣꯡꯅ ꯆꯥꯔꯝꯗꯥꯏꯗꯗꯤ ꯁꯪꯒꯣꯝ ꯇꯣꯠꯂꯒ ꯆꯥꯒꯦ ꯍꯥꯏꯔꯛꯀꯅꯤꯅꯦ꯫ ꯆꯠꯂꯣ, ꯌꯥꯝ ꯊꯨꯅ ꯄ꯭ꯔꯞ ꯂꯧꯔꯨꯁꯣ꯫ ꯍꯣꯏ, ꯇꯟꯈ꯭ꯔꯦꯗ, ꯅꯨꯡꯁꯥꯅꯒ ꯅꯨꯡꯁꯥ ꯁꯥꯕꯅꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯀꯣꯟ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯁꯪꯒꯣꯝ ꯂꯧꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯈꯔꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯅꯥꯅ, ꯊꯣꯝꯕ, ꯊꯦꯝꯕꯣꯡ, ꯅꯣꯏꯅꯤꯗꯤ ꯀꯥꯏꯗ ꯆꯠꯂꯤꯅꯣ? ꯊꯣꯝꯕꯅ, ꯖꯦꯁꯅꯥ, ꯏꯄꯨ ꯇꯣꯃꯥꯜꯒꯤ ꯃꯅꯤꯡꯒꯤ ꯀꯣꯝꯗꯣ ꯑꯗꯨ ꯏꯁꯤꯠꯄ ꯆꯠꯂꯤꯅꯤ꯫ ꯊꯦꯝꯕꯣꯡꯅ, ꯖꯦꯁꯅꯥ, ꯅꯪꯁꯨ ꯆꯠꯂꯨꯁꯤꯗꯅ ꯉꯥ ꯐꯥꯔꯨꯁꯤ, ꯃꯣꯏꯒꯤ ꯀꯣꯝꯗꯣ ꯉꯥ ꯌꯥꯝꯅ ꯂꯩ ꯍꯥꯏꯅꯕꯅꯤ꯫ ꯍꯣꯏꯅꯦ, ꯌꯥꯏꯅꯦ, ꯐꯥꯔꯨꯁꯤ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣꯍꯦ, ꯆꯠꯂꯨꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯒ ꯀꯣꯝ ꯂꯩꯕ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯥ ꯁꯪꯒꯣꯝ ꯂꯧꯕ ꯆꯠꯄꯅꯤ ꯍꯥꯏꯕꯒꯗꯨ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯐꯅ ꯀꯨꯏꯅ ꯀꯣꯝꯗꯨ ꯏꯁꯤꯠꯂꯕ ꯃꯇꯨꯡ ꯐꯥꯔꯤꯕ ꯉꯥꯁꯤꯡꯗꯨ ꯌꯦꯟꯅꯔꯝꯃꯤ꯫ ꯁꯅꯥꯅ, ꯁꯦ ꯊꯣꯝꯕ, ꯁꯤꯅ ꯅꯪꯒꯤ, ꯑꯗꯨꯒ ꯊꯦꯝꯕꯣꯡ, ꯅꯪꯒꯤꯅ ꯁꯤ ꯑꯣꯏꯔꯣ꯫ ꯌꯥꯔꯦꯗꯅꯀꯣ ꯁꯤ ꯑꯣꯏꯔꯗꯤ꯫ ꯊꯣꯝꯕꯅ, ꯀꯔꯤꯅꯣ ꯏꯆꯦꯁꯅꯥ? ꯀꯣꯝꯁꯦ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯏꯁꯤꯠꯂꯒ ꯏꯆꯦꯁꯅꯥ ꯅꯪꯅ ꯉꯥ ꯃꯁꯤꯡ ꯍꯦꯜꯂꯤꯗꯨꯅ꯫ ꯊꯦꯝꯕꯣꯡꯅ, ꯑꯗꯨꯅꯦ, ꯌꯥꯔꯣꯏ, ꯖꯦꯁꯅꯥ, ꯅꯪꯅ ꯉꯥ ꯃꯁꯤꯡ ꯍꯦꯟꯕ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯗꯧꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯁꯅꯥ ꯇꯨꯃꯤꯟꯅ ꯃꯇꯣꯝꯇ ꯍꯥꯏꯖꯔꯝꯃꯤ꯫ ꯎꯈ꯭ꯔ ꯄꯣꯠꯅꯤꯍꯦ, ꯀꯔꯤ ꯑꯉꯥꯡꯁꯤꯡꯅꯣ ꯈꯪꯗꯦ, ꯃꯃꯤꯠꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯧꯈ꯭ꯔꯦ꯫ ꯊꯣꯝꯕꯅ, ꯖꯦꯁꯅꯥ, ꯅꯪ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ? ꯉꯥ ꯃꯁꯤꯡ ꯍꯦꯜꯂꯤꯗꯣ ꯆꯞ ꯃꯥꯟꯅꯅ ꯌꯦꯜꯂꯣ ꯍꯥꯏꯔꯒ ꯃꯔꯨꯝ ꯁꯣꯔꯤꯗꯨꯕꯣ? ꯑꯁ, ꯅꯣꯏꯅꯤꯁꯤꯗꯤꯀꯣ, ꯑꯩꯅ ꯑꯍꯟꯅꯤ, ꯑꯩꯅ ꯈꯔ ꯌꯥꯝꯅ ꯂꯧꯕ ꯌꯥꯕꯅꯦꯕ꯫ ꯁꯅꯥ ꯉꯥꯁꯤꯡꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯄ ꯃꯈꯩ ꯍꯜꯂꯛꯄꯅꯤ꯫ ꯁꯣꯝꯗ ꯂꯩꯍꯥꯎꯗꯨ ꯏꯁꯧ ꯀꯟꯅ ꯇꯧꯔꯤ, ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯕꯁꯤ, ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯁꯪꯒꯣꯝ ꯂꯧꯔꯨꯁꯣ ꯍꯥꯏꯗꯨꯅ ꯊꯥꯈ꯭ꯔꯒ ꯍꯧꯖꯤꯛ ꯆꯥꯛ ꯂꯣꯏꯔꯁꯤ ꯐꯥꯎꯕ ꯍꯦꯛ ꯍꯜꯂꯛꯇꯦꯕ꯫ ꯀꯔꯤ ꯇꯧꯗꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ꯫ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯃꯥ ꯍꯜꯂꯛꯈꯤꯁꯅꯨꯗꯅ, ꯅꯨꯡꯉꯥꯏꯅꯤꯕ ꯃꯥ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯅꯥꯅ ꯊꯣꯡꯒꯥꯗꯒꯤ ꯃꯈꯣꯡ ꯃꯈꯨꯠꯀꯗꯨ ꯂꯩꯈꯣꯝ ꯏꯇꯩ ꯇꯩꯔꯒ ꯆꯪꯂꯛꯏꯕꯗꯨ ꯎꯕꯗ, ꯏꯁ, ꯌꯦꯡꯉꯨꯅꯍꯦ, ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠꯀꯁꯤꯅ ꯂꯩꯈꯣꯝꯒꯤ ꯂꯩꯈꯣꯝ ꯉꯥꯛꯇ ꯏꯇꯩ ꯇꯩꯔꯗꯅ꯫ ꯍꯩ, ꯅꯪ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯀꯥꯏꯗ ꯂꯩꯔꯨꯒꯦ ꯍꯥ? ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤꯒꯦ? ꯏꯃꯥ, ꯊꯣꯝꯕ ꯍꯣꯏ ꯊꯦꯝꯕꯣꯡ ꯍꯣꯏꯒ ꯉꯥ ꯐꯥꯔꯨꯕꯅꯤ꯫ ꯏꯄꯨ ꯇꯣꯃꯥꯜ ꯍꯣꯏꯒꯤ ꯃꯅꯤꯡꯒꯤ ꯀꯣꯝꯗꯣ ꯑꯗꯨ ꯏꯁꯤꯠꯂꯨꯕꯅꯤ꯫ ꯇꯨ ꯌꯦꯡꯉꯣ ꯉꯥ ꯃꯌꯥꯝꯁꯦ꯫ ꯍꯩ, ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯁꯪꯒꯣꯝ ꯂꯧꯔꯨꯁꯣꯅ ꯊꯥꯈꯤꯕꯗꯣ? ꯑꯗꯨꯒ ꯁꯪꯒꯣꯝꯗꯤ ꯁꯪꯒꯣꯝꯗꯤ ꯀꯗꯥꯏꯅꯣ? ꯍꯣꯏꯅꯦ, ꯑꯩꯁꯦ ꯏꯃꯥꯅ ꯉꯁꯥꯏ ꯁꯪꯒꯣꯝ ꯂꯧꯔꯨꯁꯣ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕꯅꯤꯀꯣ꯫ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯊꯣꯛꯎꯔꯦꯗꯅ꯫ ꯁꯪꯒꯣꯝ ꯂꯧꯅꯕ ꯍꯥꯏꯗꯅ ꯄꯨꯈꯤꯕ ꯀꯣꯟꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯊꯅꯝꯃꯒꯦ ꯍꯥ? ꯑꯁ, ꯀꯣꯟꯗꯨꯁꯨ ꯑꯃꯨꯛ ꯀꯥꯎꯔꯝꯃꯦ, ꯏꯁꯤꯠꯐꯝꯗꯨꯗ ꯁꯣꯏꯗꯅ ꯂꯩꯔꯝꯃꯅꯤꯕ꯫ ꯏꯃꯥ, ꯑꯩ ꯆꯠꯂ ꯂꯧꯔꯨꯔꯒꯦ, ꯑꯗꯨꯒ ꯏꯃꯥꯕꯣꯛꯇ ꯊꯣꯠꯍꯣꯏꯗꯒꯤ ꯁꯪꯒꯣꯝꯗꯨꯁꯨ ꯂꯧꯔꯨꯔꯒꯦ꯫ ꯀꯔꯤꯒꯤ ꯁꯪꯒꯣꯝ ꯂꯧꯕ? ꯌꯥꯔꯣꯏ, ꯆꯠꯈꯤꯕ ꯌꯥꯔꯣꯏ, ꯍꯧꯖꯤꯛ ꯁꯪꯒꯣꯝ ꯂꯧꯕ ꯃꯇꯝꯗ ꯀꯗꯥꯏ ꯉꯥꯒꯗꯨ ꯂꯪꯊꯣꯛꯈꯤꯒꯦꯗꯍꯦ꯫ ꯐꯔꯝꯃꯅꯤ ꯁꯤ ꯑꯣꯏꯔꯗꯤ, ꯐꯔꯝꯃꯅꯤꯕ ꯍꯥꯏꯔꯒ ꯉꯥꯗꯨ ꯍꯦꯛ ꯂꯪꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨ ꯍꯦꯛꯇ ꯀꯟꯊꯔꯛꯏ꯫ ꯑꯌꯣꯃ, ꯏꯃꯥ ꯅꯥꯏꯌꯦ, ꯑꯌꯣꯃ, ꯑꯩ ꯁꯤꯔꯦ ꯏꯃꯥ꯫ ꯅꯪꯅꯁꯨ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ? ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯅ ꯀꯌꯥ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯅꯃꯥꯟꯅꯕ ꯄꯨꯝꯅꯃꯛꯇꯤ ꯃꯌꯨꯝ ꯄꯥꯟꯅꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯑꯗꯨꯁꯨ ꯑꯣꯏꯅꯕ ꯇꯧꯕ ꯉꯝꯗꯦ꯫ ꯅꯪꯗ ꯍꯥꯠꯂꯒ ꯐꯗꯧꯅꯤ꯫ ꯏꯕꯣꯆꯧꯅ, ꯃꯃꯥ, ꯅꯪꯕꯨ ꯅꯆꯥꯅꯨꯄꯤꯗꯣ ꯈꯔ ꯐꯨꯔꯕꯗꯤ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯅꯪꯁꯨ ꯏꯔꯦꯟꯖꯅ ꯍꯥꯏꯔꯒ ꯌꯥꯔꯗꯨꯗ ꯈꯤꯇꯪ ꯇꯧꯕꯒ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯅꯈꯨꯠꯇꯨ ꯌꯥꯎ꯫ ꯅꯆꯥꯅꯨꯄꯤꯗꯨ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅꯦ, ꯑꯗꯨꯝꯅ ꯐꯨꯕꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈ꯭ꯔꯦꯅꯦ꯫ ꯅꯣꯏꯕꯨ ꯇꯞꯅ ꯏꯪꯅ ꯍꯥꯏꯅꯕ ꯇꯝꯃꯨꯅꯦ, ꯀꯩ ꯀꯥꯟꯗꯒꯦ?
ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯀꯨꯝꯍꯩ ꯑꯣꯏꯅꯕ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯂꯩꯍꯥꯎ ꯃꯆꯥ ꯋꯥꯔꯛꯄꯗ ꯏꯪꯅ ꯇꯞꯅ ꯊꯦꯝꯅꯧꯗꯨꯅ ꯋꯥꯔꯛꯄ ꯍꯩꯇꯦ ꯃꯈꯨꯠ ꯃꯁꯥ ꯍꯥꯟꯅ ꯍꯦꯛꯇ ꯌꯥꯎꯏ ꯃꯄꯥ ꯅꯆꯥꯅꯨꯄꯤꯁꯤꯅ ꯇꯞꯅ ꯏꯪꯅ ꯑꯃꯨꯛ ꯉꯥꯡꯕ ꯁꯛꯄꯗ ꯌꯥꯝ ꯂꯧꯕꯅꯤꯅ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯁꯥꯃꯨ ꯃꯊꯨꯟꯗ ꯄꯦꯅꯥ ꯈꯣꯡꯕꯒꯨꯝ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯃꯥꯕꯨ ꯍꯧꯖꯤꯛ ꯑꯁꯨꯝꯅ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯂꯩꯕ ꯃꯇꯝꯂꯕ ꯑꯗꯨꯕꯨꯕ ꯇꯞꯅ ꯍꯥꯏꯅꯔꯒ ꯌꯥꯕ ꯉꯥꯛꯇꯅꯤꯁꯦ ꯏꯃꯨꯡꯗ ꯆꯪꯉꯣ ꯌꯥꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯇꯣꯝꯕꯤꯔꯒꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯅꯔꯤ ꯑꯏꯪꯕꯤꯅ ꯉꯁꯤꯗꯤ ꯏꯇꯥ ꯁꯅꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗꯒꯤ ꯍꯦꯛꯇ ꯆꯤꯡꯂꯒ ꯄꯨꯔꯛꯄꯅꯤ ꯊꯥꯔꯣꯅ ꯀꯩꯅꯣ ꯏꯇꯥ ꯁꯅꯥ ꯅꯪꯅ ꯅꯈꯨꯠ ꯅꯈꯣꯡꯀꯗꯨꯅ ꯆꯩꯐꯝ ꯃꯃꯤꯒꯤ ꯃꯃꯤ ꯉꯥꯛꯇ ꯏꯇꯥ ꯑꯗꯨꯃꯥꯏꯅꯕꯨ ꯀꯅꯥ ꯐꯨꯔꯤꯅꯣ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏ ꯃꯥ ꯍꯤꯡꯖꯥꯕꯤꯗꯨꯅ ꯐꯨꯔꯤꯅꯤ ꯏꯕꯦꯝꯃ ꯅꯠꯇꯦ ꯅꯣꯏ ꯅꯃꯥꯗꯨꯕꯨ ꯉꯥꯎꯔꯖꯥꯠꯂꯣ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯗꯕꯨ ꯑꯁꯨꯝꯅ ꯆꯩꯐꯝ ꯃꯃꯤ ꯇꯥꯀꯩ ꯐꯨꯔꯤꯁꯤꯕꯣ ꯍꯧꯖꯤꯛꯄꯨ ꯅꯪꯕꯨ ꯑꯗꯨꯝꯅ ꯐꯨꯕ ꯃꯇꯝꯂꯕ ꯑꯌꯤꯡꯕꯤꯅ ꯁꯅꯥ ꯅꯪꯁꯨ ꯅꯪꯒꯤ ꯃꯊꯣꯡ ꯆꯥꯗꯕꯗꯣ ꯈꯔ ꯍꯜꯂꯣ ꯏꯕꯦꯝꯃ ꯅꯣꯏ ꯃꯥꯒꯤ ꯃꯑꯣꯡꯃꯛꯅꯤ ꯅꯠꯇ꯭ꯔꯗꯤ ꯏꯕꯦꯝꯃ ꯅꯪ ꯅꯃꯥꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯑꯗꯨꯅ ꯅꯪ ꯋꯥꯈꯜ ꯈꯔ ꯇꯥꯔꯦ ꯑꯃꯗ ꯉꯥꯡꯂꯒ ꯑꯃꯗ ꯐꯥꯎꯗꯣꯛꯄꯗꯨ ꯇꯧꯔꯅꯨ ꯆꯨꯍꯦ ꯅꯣꯏꯁꯨ ꯃꯤ ꯑꯩ ꯋꯥꯈꯜꯗꯤ ꯇꯥꯏ ꯀꯩꯅꯣ ꯋꯥꯈꯜ ꯇꯥꯗ꯭ꯔꯗꯤ ꯑꯩꯕꯨ ꯅꯍꯥꯟꯅ ꯉꯥꯎꯔ ꯆꯠꯂꯣꯏꯗ꯭ꯔꯣ ꯍꯣꯏ ꯕꯥ ꯑꯗꯣ ꯍꯥꯟꯅꯗꯩ ꯍꯦꯟꯅ ꯈꯔꯒ ꯇꯥꯔꯣꯕ ꯊꯥꯔꯣꯅ ꯌꯥꯔꯦ ꯁꯤꯡꯖꯨꯒꯗꯣ ꯁꯠ ꯁꯠ ꯆꯥꯁꯤꯜꯂꯣ ꯆꯠꯂꯁꯤ ꯁꯤꯗ ꯀꯨꯏꯅ ꯂꯩꯊꯣꯛꯑꯦ ꯍꯥꯏꯗꯅ ꯅꯃꯥꯅ ꯑꯃꯨꯛ ꯅꯌꯨꯝ ꯌꯧꯔꯒ ꯐꯨꯕꯤꯅꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯅꯤ ꯁꯅꯥ ꯏꯃꯨꯡꯗꯒꯤ ꯃꯈꯨꯠ ꯃꯁꯥ ꯂꯦꯛ ꯂꯦꯛꯇꯨꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯂꯩꯍꯥꯎꯅ ꯁꯅꯥ ꯀꯔꯤꯅꯣ ꯅꯪꯅ ꯅꯈꯨꯠ ꯅꯁꯥꯒꯗꯣ ꯂꯦꯛ ꯂꯦꯛꯇꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏꯗꯨꯕꯣ ꯆꯥꯛ ꯇꯣꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ ꯀꯔꯤ ꯑꯃꯨꯛ ꯆꯥꯔꯦ ꯏꯃꯥ ꯆꯔꯥ ꯋꯥꯟꯕꯩꯅꯦ ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ ꯑꯩꯒ ꯑꯌꯨꯛꯀꯤ ꯆꯥꯛ ꯕꯣꯔꯥ ꯑꯃ ꯆꯥꯈꯤꯗ ꯉꯥꯏꯔꯤꯗꯨꯕꯣ ꯅꯈꯨꯠ ꯐꯥꯎ ꯀꯪꯉꯕ꯭ꯔꯣ ꯅꯪꯕꯣ ꯈꯨꯠꯀꯤ ꯋꯥꯕꯨ ꯀꯩꯅꯣ ꯀꯪꯈ꯭ꯔꯦ ꯉꯁꯥꯏꯅ ꯑꯃꯨꯛ ꯂꯥꯃꯛꯇꯅ ꯆꯥꯔꯤꯅꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝ ꯉꯥꯡꯉꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯕꯣꯆꯧ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯇꯨꯅ ꯃꯃꯥ ꯃꯃꯥ ꯑꯩ ꯍꯜꯂꯦꯅꯦꯍꯦ ꯅꯪꯕꯣ ꯑꯁ ꯁꯥꯈ꯭ꯔꯦ ꯁꯥꯈ꯭ꯔꯦ ꯀꯔꯤ ꯅꯨꯡꯁꯥ ꯈꯨꯁꯥ ꯎꯊꯣꯛꯅꯁꯨ ꯌꯥꯛꯅ ꯁꯥꯈ꯭ꯔꯦ ꯃꯄꯥ ꯉꯁꯤꯗꯤ ꯊꯦꯡꯉꯤꯅ ꯑꯄꯨ ꯃꯌꯥꯝꯗꯣ ꯈꯨꯜꯂꯤꯉꯩꯗ ꯈꯨꯟꯕꯩ ꯈꯨꯟꯕ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯅ ꯂꯣꯏꯁꯤꯜꯂꯝꯕ ꯑꯗꯨꯒꯤꯅꯤ ꯆꯥꯛꯀꯗꯣ ꯊꯥꯡꯗꯣꯔꯛꯑꯣ ꯆꯥꯔꯒꯦ ꯁ꯭ꯋꯥꯏꯗꯁꯨ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯗꯧꯔꯕꯅꯤ ꯀꯔꯤꯅꯣꯗ ꯂꯧꯕꯨꯛꯇꯒꯤ ꯂꯩꯈꯣꯡꯋꯣ ꯀꯔꯤꯒꯣ ꯀꯔꯝꯍꯥꯏꯅ ꯆꯥꯒꯦ ꯍꯥꯏꯕꯅꯣ ꯍꯛꯆꯥꯡꯗꯣ ꯆꯥꯏꯊꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯕꯤꯔꯣ ꯆꯥꯛꯇꯤ ꯁꯃꯨꯛ ꯃꯊꯛꯇ ꯊꯤꯗꯅ ꯊꯅꯝꯃꯕꯅꯤ ꯑꯁꯨꯝꯅ ꯏꯕꯣꯆꯧ ꯆꯥꯏꯊꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯄꯗ ꯁꯃꯨꯛ ꯃꯊꯛꯇꯗꯤ ꯆꯥꯛ ꯂꯩꯔꯝꯗꯕꯗꯨꯗ ꯁꯃꯨꯛ ꯃꯊꯛꯁꯤꯗꯗꯤ ꯆꯥꯛꯁꯨ ꯂꯩꯁꯨ ꯂꯩꯇꯅ ꯍꯩ ꯃꯃꯥ ꯃꯃꯥ ꯅꯣꯏꯕꯨ ꯑꯩꯒꯤ ꯆꯥꯛꯇꯤ ꯊꯤꯁꯨ ꯊꯤꯔꯝꯗꯅ ꯂꯩꯍꯥꯎꯅ ꯁꯃꯨꯛ ꯃꯊꯛꯇ ꯑꯁꯨꯛ ꯐꯖꯅ ꯀꯨꯞꯄꯒ ꯊꯅꯝꯕ ꯆꯥꯛꯇꯣ ꯊꯤꯕ ꯈꯪꯗꯦ ꯂꯤꯟ ꯑꯣꯏꯔꯕꯗꯤꯅꯦ ꯉꯁꯥꯏꯅ ꯆꯤꯛꯇꯅ ꯁꯤꯕ ꯇꯥꯔꯦ ꯍꯩ ꯉꯥꯡꯗꯅ ꯑꯃꯨꯛ ꯂꯩꯔꯅꯨ ꯀꯣꯛ ꯊꯤꯔꯨ ꯂꯥꯎ ꯆꯥꯛꯅ ꯈꯔꯒ ꯂꯥꯝꯕꯅꯤ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯀꯩꯅꯣꯗ ꯑꯩꯕꯨ ꯉꯁꯥꯏ ꯏꯔꯦꯟꯖꯅ ꯊꯤꯔꯒ ꯁꯃꯨꯛ ꯃꯊꯛꯁꯤꯗ ꯊꯅꯝꯕꯅꯤꯗ ꯁꯅꯥ ꯁꯅꯥ ꯁꯤꯗ ꯉꯁꯥꯏ ꯅꯄꯥꯒꯤ ꯆꯥꯛ ꯊꯤꯔꯒ ꯊꯅꯝꯕꯗꯨꯗꯤ ꯑꯩꯅ ꯑꯗꯨꯗꯨꯅꯦ ꯏꯃꯥ ꯑꯩꯅ ꯍꯧꯖꯤꯛ ꯆꯔꯥ ꯋꯥꯟꯊꯣꯛꯈ꯭ꯔꯦ ꯍꯩ ꯃꯍꯥꯆꯗꯥꯟ ꯅꯪ ꯁꯤꯕꯨ ꯀꯔꯝꯍꯥꯏ ꯉꯥꯡꯅꯔꯁꯤꯒꯦꯅꯦ ꯑꯩꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯗꯝ ꯐꯨꯖꯤꯜꯂꯤ ꯀꯩꯅꯣ ꯏꯃꯥ ꯃꯤ ꯆꯥꯅꯤꯡꯕꯒꯤ ꯆꯥꯕꯕꯣ ꯅꯪꯕꯨ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇꯦ ꯅꯀꯣꯛꯇꯨ ꯀꯔꯥꯏꯗ ꯄꯥꯟꯒꯦ ꯃꯤ ꯏꯄꯥꯁꯤꯅ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯆꯥꯅꯕꯅꯤ ꯈꯪꯅ ꯈꯪꯅ ꯑꯃꯨꯛ ꯃꯤꯒꯤ ꯁꯔꯨꯛꯇꯣ ꯆꯥꯔꯤꯅꯦꯕ ꯏꯍꯦ ꯏꯄꯥꯒꯤ ꯁꯅꯥ ꯅꯪꯕꯨ ꯐꯅꯁꯨ ꯃꯆꯥꯎꯏ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦꯅꯦ ꯐꯔꯦ ꯃꯃꯥ ꯆꯥꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯊꯣꯡꯅꯕ ꯇꯧꯔꯣ ꯑꯩ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯑꯃꯨꯛ ꯆꯥꯛ ꯊꯥꯒꯠꯄ ꯊꯥꯔꯤꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯍꯩ ꯑꯗꯥꯏꯗ ꯂꯦꯞꯇꯅ ꯂꯩꯗꯧ ꯁꯔꯨꯛꯅꯦ ꯆꯠꯂꯣ ꯁꯪꯒꯣꯏꯗꯒꯤ ꯁꯟꯊꯤ ꯆꯩꯁꯤꯡꯗꯣ ꯄꯨꯔꯛꯑꯣ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯄꯨꯔꯛꯑꯣ ꯌꯥꯝ ꯐꯔꯣꯏꯗꯕ ꯑꯉꯥꯡꯅꯤ ꯑꯁꯤ ꯂꯩꯀꯥꯏꯁꯤꯗ ꯃꯥꯗꯧꯅ ꯇꯧꯕ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦꯕ ꯉꯥꯎꯕ꯭ꯔꯥ ꯉꯥꯎꯗ ꯀꯔꯤꯅꯣ ꯑꯩ ꯈꯪꯗꯦꯗ ꯋꯥꯈꯜ ꯑꯁꯨꯛ ꯇꯥꯗꯕꯁꯤꯕꯨ ꯌꯥꯔꯦ ꯃꯃꯥ ꯑꯩ ꯋꯥꯕꯅꯤ ꯇꯨꯃꯤꯟ ꯑꯝꯇ ꯂꯩꯌꯨ ꯆꯥꯛꯇꯣ ꯂꯣꯏꯔꯒ ꯀꯧꯔꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ ꯅꯣꯡꯃ ꯃꯇꯥꯎ ꯑꯍꯨꯝꯗꯣ ꯂꯪꯐꯩꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯀꯣꯛꯆꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯧ ꯃꯌꯥꯝ ꯑꯩꯗꯤ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯒꯦ ꯈꯜꯂꯤ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯀꯥꯏꯅ ꯁꯦꯜꯕꯨꯗꯤ ꯐꯪꯉꯤ ꯍꯥꯏꯕꯨ ꯑꯁꯨꯛ ꯋꯥꯕꯁꯤꯕꯨ ꯈꯣꯏꯃꯨꯅ ꯍꯥꯏꯒꯨꯝꯕꯗꯅ ꯏꯇꯥꯎ ꯍꯌꯦꯡ ꯅꯨꯄꯤꯒ ꯊꯤꯔꯒ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯂꯒꯦ
ꯌꯥꯗ꯭ꯔꯦ ꯌꯥꯝ ꯋꯥꯏꯕ ꯄꯥꯔꯤꯅ ꯏꯇꯥꯎ ꯇꯥꯅꯤꯡꯗꯦꯍꯦ ꯅꯣꯏꯁꯤꯗꯤ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦ ꯑꯣꯏꯕ ꯋꯥꯏꯒ ꯈꯣꯠꯂꯤꯒ ꯁꯦꯜ ꯍꯥꯏꯁꯤꯗꯤ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯇꯥꯟꯕ ꯌꯥꯕ ꯇꯥꯜꯍꯧꯗꯧꯕ ꯍꯌꯦꯡ ꯋꯥꯏ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯒ ꯆꯠꯄ ꯍꯥꯏꯗꯣ ꯃꯇꯝꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯗꯨꯝ ꯇꯣꯛꯇꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯇꯥꯟꯕ ꯉꯝꯂꯤꯈꯩ ꯇꯥꯜꯍꯧꯗꯧꯅꯤ ꯀꯣꯛꯆꯥꯎꯅ ꯍꯣꯏ ꯏꯇꯥꯎ ꯄꯥꯔꯤꯅ ꯍꯥꯏꯔꯤꯁꯤꯁꯨ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯗꯣ ꯆꯠꯄ ꯇꯥꯔꯕꯁꯨ ꯍꯟꯗꯛꯇꯤ ꯌꯨꯝꯗ ꯃꯇꯝ ꯈꯤꯇꯪ ꯀꯨꯏꯅ ꯂꯩꯈꯤꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯁꯤ ꯄꯥꯈꯪ ꯄꯨꯟꯁꯤꯁꯦ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯤꯉꯩꯗ ꯂꯣꯏꯈꯤꯗꯧꯔꯕ꯭ꯔꯥ ꯀꯩꯅꯣ ꯍꯣꯏꯁꯤ ꯃꯇꯝ ꯈꯔ ꯁꯥꯡꯅ ꯍꯦꯛ ꯂꯩꯊꯔꯒ ꯂꯣꯏꯔꯦ ꯈꯣꯏꯃꯨꯅ ꯉꯥꯏꯈꯣꯁꯤ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯑꯝꯇ ꯂꯦꯞꯈꯣ ꯑꯥꯗ ꯂꯥꯛꯏꯕ ꯅꯨꯄꯤ ꯑꯍꯨꯝꯁꯤ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯕ ꯈꯨꯜꯁꯤꯗ ꯄꯥꯛꯅ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯏꯆꯟꯁꯤꯡꯁꯦ ꯃꯁꯛꯀ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯀꯣꯛꯆꯥꯎꯅ ꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯊꯕꯛꯁꯤꯅ ꯈꯣꯏꯃꯨꯏꯕꯣ ꯅꯪ ꯍꯥꯟꯅ ꯍꯦꯛ ꯇꯧꯔꯛꯏ ꯃꯤꯡꯗꯨꯅꯒ ꯈꯣꯏꯃꯨ ꯀꯧꯔꯤ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯅꯕ ꯊꯕꯛ ꯇꯧꯔꯛꯈ꯭ꯔꯦ ꯏꯇꯥꯎꯗꯤ ꯄꯥꯔꯤꯅ ꯑꯁꯤꯗꯤ ꯑꯏꯪꯕꯤ ꯑꯗꯒꯤ ꯊꯔꯣ ꯑꯃ ꯃꯌꯥꯏ ꯊꯪꯕꯤꯁꯦ ꯑꯁꯤꯅ ꯈꯨꯔꯥꯏꯕꯣꯆꯧꯒꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯣ ꯃꯣꯏꯗꯤ ꯂꯩꯁꯥꯕꯤ ꯂꯣꯏ ꯐꯥꯔꯝꯃꯦꯗꯅ ꯈꯣꯏꯃꯨꯅ ꯑꯣ ꯃꯥꯅꯤ ꯀꯣꯛꯆꯥꯎꯅ ꯍꯥꯏꯅꯔꯤꯉꯩ ꯁꯣꯝꯒꯤ ꯏꯕꯨꯡꯉꯣ ꯁꯥꯗꯨ ꯃꯥꯟꯕꯁꯤꯅ ꯂꯩꯅꯥ ꯍꯦꯟꯖꯤꯜꯂꯝꯃꯦ ꯑꯃꯨꯛ ꯃꯤꯒ ꯂꯣꯏ ꯈꯪ ꯂꯩꯔꯝꯃꯦ ꯃꯥꯗꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯇꯧꯒꯦ ꯌꯦꯡꯉꯨꯀꯣ ꯆꯠꯂꯍꯣꯝ ꯅꯣꯏꯕꯨ ꯀꯥꯏꯗ ꯆꯠꯂꯤꯅꯣꯅꯦ ꯑꯏꯪꯕꯤꯅ ꯍꯩꯃꯥ ꯏꯕꯨꯡꯁꯤꯡꯗꯤ ꯎꯗꯕ ꯀꯨꯏꯔꯦꯗ ꯑꯩꯈꯣꯏꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯁꯨꯝ ꯅꯨꯡꯁꯤꯠ ꯆꯥꯕ ꯑꯣꯏꯅ ꯊꯣꯛꯂꯛꯄꯅꯤ ꯀꯣꯛꯆꯥꯎꯅ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯈꯔ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕ ꯑꯗꯨꯒꯤꯅꯤ ꯊꯥꯔꯣꯅ ꯑꯣ ꯑꯗꯨꯗꯤ ꯁꯦꯜ ꯌꯥꯝ ꯄꯥꯏꯔꯝꯗꯧ ꯃꯥꯜꯂꯤ ꯅꯆꯜ ꯑꯩꯈꯣꯏꯒꯤꯁꯨ ꯀꯔꯤꯅꯣ ꯆꯥꯅꯕ ꯑꯃꯗꯤ ꯂꯩꯕꯤ ꯌꯥꯕꯅꯤ ꯈꯣꯏꯃꯨꯅ ꯂꯩꯊꯛꯑ ꯂꯣꯏꯔꯤ ꯀꯩꯅꯣ ꯏꯆꯜꯁꯤꯡꯒꯤꯕꯣ ꯑꯗꯨ ꯏꯆꯟ ꯉꯁꯤꯗꯤ ꯅꯕꯨꯡꯁꯤꯡꯁꯦ ꯂꯝ ꯂꯥꯞꯅ ꯍꯜꯂꯛꯄꯒꯤ ꯌꯥꯝ ꯋꯥꯔꯤ ꯍꯌꯦꯡ ꯈꯨꯟꯖꯤꯟꯒꯤ ꯑꯕꯣꯛ ꯑꯃ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯃꯩꯄꯥꯛꯄꯤꯒꯤ ꯄꯣꯠꯐꯝꯗ ꯊꯦꯡꯅꯔꯁꯤ ꯑꯗꯨꯗ ꯏꯆꯟꯁꯤꯡꯅ ꯆꯥꯅꯤꯡꯕꯁꯤꯡꯗꯣ ꯅꯕꯨꯡꯁꯤꯡ ꯂꯩꯕꯤꯔꯒꯦ ꯁꯅꯥꯅ ꯑꯗꯨꯗꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯑꯗꯒꯤ ꯆꯨꯍꯤ ꯍꯩꯉꯥꯟ ꯂꯣꯏ ꯂꯩꯕꯤꯌꯨꯅꯦ ꯈꯣꯏꯃꯨꯅ ꯍꯣꯏꯅꯦ ꯂꯩꯊꯣꯛꯑ ꯂꯣꯏꯔꯦꯗꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯃꯨꯛ ꯆꯠꯂꯒꯦꯀꯣ ꯄꯥꯔꯤ ꯇꯨꯡ ꯍꯟꯍꯟꯗꯨꯅ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯆꯠꯈꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯃꯣꯏ ꯇꯔꯨꯛꯇꯨ ꯃꯩꯄꯥꯛꯄꯤꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯤ ꯃꯩꯄꯥꯛꯄꯤꯅ ꯏꯁꯨꯁꯥ ꯅꯣꯏꯒꯤ ꯁꯤꯡꯖꯨꯁꯤꯕꯨ ꯀꯌꯥꯝ ꯄꯤꯔꯛꯑꯣ ꯍꯥꯏꯔꯤꯕꯅꯣꯅꯦ ꯀꯣꯛꯆꯥꯎꯅ ꯑꯕꯣꯛꯅ ꯈꯪꯅ ꯑꯩꯈꯣꯏ ꯇꯔꯨꯛꯅ ꯆꯥꯕ ꯀꯣꯟꯅꯅꯕ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯁꯦ ꯁꯤꯗ ꯂꯩꯔꯤ ꯆꯥꯔꯣ ꯀꯅꯥꯃꯇ ꯆꯥꯕ ꯍꯧꯅꯗ꯭ꯔꯤ ꯑꯗꯨꯕꯨ ꯁꯅꯥꯃꯥꯗꯤ ꯇꯥꯞ ꯂꯧꯗꯨꯅ ꯆꯥꯕ ꯍꯧꯏ ꯑꯏꯪꯕꯤ ꯇꯞꯅ ꯑꯁ ꯏꯊꯥ ꯅꯪꯁꯤꯗꯤ ꯅꯪꯅꯤ ꯇꯞꯅ ꯆꯥꯎꯏ ꯃꯤ ꯏꯕꯨꯡ ꯍꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯣ ꯁꯅꯥꯃꯥꯗꯤ ꯃꯇꯥ ꯏꯪꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯁꯤꯟꯗꯈꯩ ꯀꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯇꯥ ꯑꯩꯗꯤ ꯆꯥꯅꯕꯅ ꯃꯥꯡꯗ ꯀꯨꯏꯅ ꯊꯝꯕꯁꯦ ꯍꯩꯅꯗꯦ ꯑꯗꯨꯅꯅꯤ ꯊꯣꯏꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯕꯨꯡ ꯆꯥꯕ ꯍꯧꯕꯤꯔꯣ ꯍꯥꯏꯗꯨꯅ ꯁꯤꯡꯖꯨ ꯑꯗꯨ ꯆꯥꯃꯤꯟꯅꯔꯤ ꯑꯗꯨꯕꯨ ꯄꯥꯔꯤꯗꯤ ꯁꯅꯥꯒꯤ ꯆꯝꯖꯔꯕ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯅꯤ 14ꯅꯤ ꯄꯥꯟꯕ ꯊꯥꯖ ꯃꯍꯥꯛꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯐꯖꯕ꯭ꯔꯥ ꯃꯥꯒꯤ ꯐꯖꯔꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯕꯨ ꯌꯦꯡꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯨꯛꯅꯤꯡꯕꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯍꯜꯂꯤꯕꯅ ꯀꯔꯤꯒꯤ ꯃꯔꯛꯁꯤꯗ ꯄꯥꯔꯤꯃꯥꯁꯨ ꯌꯥꯎꯔꯤꯕꯅꯤ ꯀꯨꯏꯔꯦ ꯃꯥꯅ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯐꯝꯂꯤꯕ ꯋꯥꯈꯜꯗꯅ ꯁꯅꯥꯃꯥꯇꯕꯨꯅꯤ ꯎꯔꯤꯕ ꯃꯦꯝꯆꯥꯅ ꯏꯕꯨꯡꯉꯣ ꯍꯩꯃꯥ ꯇꯥꯗꯦꯅꯦꯍꯦ 이마기 말이야. ꯑꯩꯕꯨ ꯀꯧꯕ꯭ꯔꯥ ꯏꯃꯥ ꯍꯣꯏꯅꯦ ꯅꯪꯕꯨ ꯀꯔꯤꯅꯣ ꯀꯧꯔꯤ ꯂꯪꯉꯤꯀꯥꯁꯦ ꯑꯃꯗ ꯇꯥꯗ꯭ꯔꯤꯁꯤꯕꯣ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯁꯦ ꯍꯥꯏꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯦ ꯍꯣꯏ ꯏꯃꯥ ꯆꯥꯔꯁꯤ ꯆꯪꯉꯛꯑꯒꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯊꯔꯣ ꯑꯃꯗꯤ ꯑꯏꯪꯕꯤꯅ ꯁꯤꯟꯗꯨꯅ ꯄꯥꯔꯤꯒ ꯁꯅꯥꯒ ꯈꯪꯅꯍꯜꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯎꯅꯍꯜꯂꯝꯃꯤ ꯄꯥꯔꯤꯅ ꯁꯅꯥ ꯀꯩꯅꯣ ꯅꯪꯅ ꯉꯁꯥꯏ ꯂꯥꯛꯄꯗꯒꯤ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯑꯗꯨꯝ ꯂꯩꯔꯤꯗꯨꯕꯣ ꯋꯥ ꯀꯩ ꯉꯥꯡꯗꯦꯅꯦ ꯉꯁꯤꯗꯤ ꯇꯥ ꯄꯥꯔꯤ ꯏꯇꯥ ꯊꯔꯣꯒ ꯏꯇꯥ ꯑꯏꯪꯕꯤꯒꯅ ꯋꯥꯌꯦꯡ ꯉꯥꯡꯒꯅꯨ ꯇꯨꯃꯤꯟ ꯐꯝꯃꯒ ꯂꯩꯌꯣꯏ ꯄꯥꯔꯤ ꯁꯅꯥꯒꯤ ꯑꯁꯤꯒꯨꯝꯕ ꯏꯄꯪ ꯄꯪꯖꯕ ꯃꯇꯧ ꯑꯗꯨꯗꯅꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯁꯨ ꯏꯆꯝ ꯆꯝꯕ ꯋꯥꯍꯩꯅꯤ ꯑꯗꯨꯕꯨ ꯄꯥꯔꯤ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯗꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕꯏꯍꯨꯜ ꯑꯃ ꯐꯥꯎꯔꯤ ꯑꯗꯨꯛ ꯆꯝꯖꯕ꯭ꯔꯥ ꯅꯨꯡꯁꯤꯕꯤ ꯅꯪꯁꯤ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ ꯍꯋꯥꯏ ꯃꯅꯥ ꯀꯥꯡꯁꯣꯏ ꯆꯥꯔꯤ ꯑꯗꯨ ꯇꯥ ꯄꯥꯔꯤ ꯑꯩ ꯅꯨꯄꯥ ꯀꯣꯏꯕ꯭ꯔꯕꯨ ꯏꯃꯥꯅ ꯈꯪꯉꯗꯤ ꯐꯨꯗꯅꯕ ꯑꯩ ꯁꯤꯕ ꯁꯣꯏꯔꯣꯏ
ꯂꯩꯁꯥꯕꯤ ꯐꯥꯔꯕꯤ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎ ꯅꯣꯏ ꯏꯃꯥꯅ ꯐꯨꯔꯤꯕ ꯍꯥꯏꯁꯦ? ꯐꯨꯕꯒꯤꯗꯤ ꯑꯗꯨꯝ ꯇꯣꯏꯅ ꯐꯨꯏ ꯀꯩꯅꯣ, ꯅꯨꯡꯇꯤꯒꯤ ꯐꯨꯏ, ꯌꯦꯡꯉꯨ ꯇꯨ ꯆꯩꯐꯝ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠꯇ ꯇꯥꯔꯤꯕ ꯆꯩꯐꯝꯁꯤꯡꯗꯨ ꯎꯠꯂꯤ꯫ ꯄꯥꯔꯤꯗꯤ ꯐꯨꯔꯁꯨ ꯑꯗꯨꯝꯅꯗꯤ ꯐꯨꯔꯝꯅꯤ ꯈꯜꯂꯨꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯄꯥꯔꯤ ꯍꯣꯏꯗ ꯆꯥꯛ ꯆꯥꯅꯔꯝꯃꯤ꯫ ꯀꯣꯛꯆꯥꯎꯅ, ꯀꯨꯏꯔꯦꯀꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅꯒ ꯆꯥꯛ ꯆꯥꯅꯔꯛꯇ꯭ꯔꯤꯁꯦ, ꯉꯁꯤꯗꯤ ꯐꯖꯅ ꯆꯥꯊꯔꯒꯦꯍꯦ꯫ ꯈꯣꯏꯃꯨꯅ, ꯍꯣꯏ ꯀꯨꯏꯕꯨꯗꯤ ꯀꯨꯏꯔꯦ, ꯑꯗꯨꯅ ꯏꯇꯥꯎ ꯀꯣꯛꯆꯥꯎ ꯍꯦꯟꯖꯥꯡꯗꯣ ꯐꯖꯅ ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ꯫ ꯀꯣꯛꯆꯥꯎꯅ, ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯣ ꯑꯩꯅ ꯍꯦꯟꯖꯥꯡ ꯊꯣꯡꯂꯤꯉꯩꯗ ꯃꯌꯨꯝꯗꯣ ꯑꯅꯤꯗ ꯂꯧꯔꯨꯁꯨꯗꯅ, ꯍꯣꯔꯦꯟ ꯆꯥꯛ ꯆꯪꯅꯕ꯫ ꯈꯣꯏꯃꯨꯅ, ꯉꯝꯃꯣꯏ, ꯄꯥꯔꯤꯗ ꯍꯥꯏꯌꯨ, ꯑꯩꯅ ꯑꯗꯨ ꯂꯧꯕ ꯆꯠꯂꯤꯉꯩꯗ ꯅꯪ ꯆꯥꯕ ꯍꯧꯔꯝꯅꯤ, ꯑꯗꯨꯅ ꯑꯩ ꯃꯥꯡꯖꯔꯣꯏꯗ꯭ꯔꯣ? ꯍꯩ ꯈꯣꯏꯃꯨ ꯍꯥꯏꯕ ꯂꯩꯔꯥꯏ ꯃꯥꯟꯕ, ꯑꯩꯗꯤ ꯅꯪꯗꯧꯅ ꯇꯧꯗꯦꯅꯦ, ꯅꯕꯨꯛ ꯑꯗꯨ ꯐꯠꯇꯕ꯫ ꯑꯩꯕꯨ ꯂꯩꯔꯥꯏ ꯃꯥꯜꯂꯤ ꯀꯩꯅꯣ? ꯐꯠꯖꯔꯤꯍꯦ ꯅꯪꯗꯤ, ꯅꯀꯣꯛ ꯈꯨꯠꯆꯥꯎ ꯑꯗꯨꯒ꯫ ꯄꯥꯔꯤ ꯃꯌꯨꯝꯗ ꯅꯪ ꯑꯣꯏꯅ ꯂꯧꯔꯨꯔꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ, ꯄꯥꯔꯤ, ꯀꯩꯅꯣ ꯈꯪꯉꯤꯍꯦ, ꯑꯩꯕꯨ ꯀꯧꯕ꯭ꯔꯥ? ꯀꯣꯛꯆꯥꯎꯅ, ꯃꯁꯤꯗꯤ ꯉꯥꯎꯔꯦꯗꯅ, ꯏꯇꯥꯎꯗꯤ ꯍꯛꯆꯥꯡꯗꯤ ꯁꯤꯗ ꯂꯦꯡꯗꯅ ꯂꯩ ꯍꯥꯏꯕꯨ ꯋꯥꯈꯜꯗꯤ ꯈꯨꯔꯥ ꯏꯕꯣꯆꯧ ꯍꯣꯏꯗ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤꯅꯦ꯫ ꯍꯣꯏꯅꯦ, ꯏꯇꯥꯎꯗꯤ ꯌꯥꯝ ꯈꯪꯉꯤꯅꯦ, ꯅꯣꯏ ꯃꯉꯥꯏꯔꯦ ꯈꯪꯉꯤꯁꯦ꯫ ꯍꯦꯟꯖꯥꯡꯗꯨꯕꯨ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯗꯤ ꯁꯅꯥꯒꯤ ꯃꯇꯨꯝ ꯑꯃ ꯑꯅꯤꯗ ꯄꯤꯔꯨꯒꯦ꯫ ꯁꯤ ꯍꯥꯏꯔꯛꯑꯅꯤ ꯍꯥꯏꯕꯁꯦ ꯉꯁꯥꯏꯅ ꯈꯪꯉꯕꯅꯦ ꯑꯩꯅ꯫ ꯂꯩꯀꯥꯏ ꯅꯨꯄꯤ ꯀꯣꯏꯕ ꯃꯔꯨꯞꯀ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯌꯥꯕ ꯖꯥꯠ ꯅꯠꯇꯦ, ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯃꯥꯡꯖꯩꯕ꯫ ꯍꯦꯔ ꯅꯣꯏꯁꯨ ꯅꯕꯨꯛ ꯐꯠꯇꯗꯧꯅꯗ, ꯈꯔ ꯀꯣꯛ ꯍꯥꯞꯄꯣꯁꯤ, ꯊꯦꯡꯈꯤꯕ ꯇꯥꯔꯤꯕ, ꯃꯤ ꯆꯥꯛ ꯇꯣꯛꯅꯈꯤꯕꯅ ꯍꯥꯜꯂꯅꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯅ ꯁꯅꯥꯒꯤ ꯍꯦꯟꯖꯥꯡ ꯈꯔ ꯀꯣꯊꯗꯨꯅ ꯍꯦꯟꯖꯥꯡ ꯄꯤꯕ ꯂꯥꯛꯑꯝꯃꯤ꯫ ꯁꯅꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯀꯧꯏ, ꯁꯅꯥ, ꯁꯅꯥ, ꯑꯁꯤꯗ ꯇꯥꯔꯤꯔ ꯇꯥꯗ꯭ꯔꯤꯔ, ꯁꯅꯥ꯫ ꯁꯅꯥ ꯊꯣꯡꯅꯥꯎꯗꯣ ꯍꯥꯡꯗꯨꯅ ꯇꯞꯅ, ꯇꯥ ꯄꯥꯔꯤ, ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯁꯤꯗ? ꯇꯞꯅ ꯉꯥꯡ, ꯅꯣꯏ ꯏꯃꯥ ꯄꯥꯕ ꯍꯩꯇꯥꯅꯤ, ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ? ꯑꯩꯅ ꯍꯦꯟꯖꯥꯡ ꯈꯔ ꯄꯨꯔꯛꯄꯅꯤ, ꯁꯤ ꯂꯧꯍꯧꯔꯣ ꯂꯥꯎ꯫ ꯍꯣꯏ, ꯑꯁ ꯍꯥꯎꯔꯅꯤꯍꯦ, ꯆꯥꯛꯀ ꯂꯥꯝꯃꯒ, ꯂꯩꯔꯝꯃꯣ ꯊꯣꯛꯂꯛꯀꯦ꯫ ꯀꯩ ꯍꯦꯟꯖꯥꯡꯅꯣ ꯇꯥ ꯄꯥꯔꯤ? ꯌꯦꯟ ꯊꯣꯡꯕꯅꯤ, ꯁꯤ ꯅꯪꯒꯤ ꯁꯔꯨꯛꯅꯤ, ꯍꯥꯎꯅ ꯆꯥꯔꯣ, ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯃꯄꯥꯟꯅ ꯉꯔꯪ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯕꯗ ꯂꯩꯍꯥꯎꯅ, ꯍꯩ ꯀꯅꯥꯅꯣ? ꯑꯅꯥꯏꯗ ꯂꯩꯔꯤꯕꯁꯤꯡꯗꯨ ꯀꯅꯥꯅꯣꯅꯦꯍꯦ? ꯑꯁ ꯁꯅꯥ, ꯅꯣꯏ ꯃꯥ ꯇꯥꯔ ꯃꯥꯜꯂꯦ, ꯁꯤ ꯂꯧꯍꯧꯔꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯁꯅꯥꯁꯨ ꯀꯤꯕꯣꯏ ꯈꯪꯕꯣꯏ ꯇꯦꯡꯀꯣꯠꯇꯨ ꯃꯈꯥꯗ ꯊꯥꯗꯈꯤ꯫ ꯂꯩꯍꯥꯎꯅ, ꯍꯩ ꯁꯅꯥ, ꯅꯪꯗꯤ ꯃꯄꯥꯟꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ? ꯀꯅꯥꯅ ꯅꯨꯄꯥꯗꯨꯅ? ꯉꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦꯍꯦ, ꯅꯨꯡꯗꯥꯡꯁꯤꯗ ꯅꯨꯄꯥꯒ ꯎꯅꯔꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ, ꯀꯌꯥꯗ ꯇꯧ ꯉꯝꯃꯤꯅꯣ? ꯂꯩꯔꯝꯃꯨꯗꯅ ꯅꯪ ꯈꯪꯅꯤꯕ꯫ ꯍꯩ ꯁꯅꯥ, ꯁꯅꯥ꯫ ꯁꯅꯥꯅ, ꯇꯥ ꯄꯥꯔꯤ, ꯏꯃꯥꯅ ꯈꯪꯈ꯭ꯔꯦ, ꯏꯃꯥꯅ ꯑꯩ ꯁꯣꯏꯗꯅ ꯐꯨꯕ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯔꯤꯁꯨ ꯁꯅꯥꯕꯨ ꯊꯅꯝꯕ ꯉꯝꯗ ꯁꯅꯥꯒꯤ ꯃꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯥꯔꯤ ꯑꯃꯗꯤ ꯁꯅꯥ ꯆꯦꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯍꯥꯎꯗꯤ ꯃꯆꯥꯅ ꯑꯗꯨꯝꯅ ꯆꯦꯟꯈꯤꯕꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ, ꯀꯞꯁꯨ ꯌꯥꯝ ꯀꯞꯄꯝꯃꯤ꯫ ꯏꯕꯣꯆꯧ ꯃꯥꯒꯤ ꯅꯨꯄꯤ ꯀꯞꯄꯗ ꯎꯕꯗ, ꯇꯥꯅꯤꯡꯗꯦ ꯃꯃꯥ, ꯁ꯭ꯋꯥꯏꯗ ꯀꯞꯇꯅ ꯂꯩꯔꯅꯨ, ꯉꯁꯤ ꯅꯪ ꯑꯣꯏꯅ ꯐꯨꯔꯛꯀꯅꯤ ꯑꯩꯅ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯇꯥꯏꯅꯔꯣ, ꯍꯧꯖꯤꯛꯇꯤ ꯇꯥꯏꯅꯔꯣ, ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯣꯕ꯫ ꯇꯥꯏꯅꯕꯒꯤ ꯋꯥ ꯅꯠꯇꯦ, ꯏꯆꯥ ꯅꯨꯄꯤꯗꯣ ꯍꯥꯟꯅ ꯇꯞꯅ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯒ ꯉꯥꯡ ꯆꯩ ꯇꯧ ꯌꯥꯕꯗꯣ, ꯍꯥꯟꯅ ꯍꯦꯛꯇ ꯎꯔꯥꯎ ꯊꯔꯥꯎꯗꯅ ꯙꯞ ꯇꯧ, ꯑꯗꯨꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯀꯤꯗꯅ ꯆꯦꯟꯈꯤꯕ ꯇꯥꯕ꯫ ꯅꯞꯆꯣꯕꯤ ꯃꯥꯅ ꯅꯨꯄꯥꯒ ꯀꯣꯏꯔꯝꯗꯅ ꯑꯩ ꯌꯥꯝ ꯆꯥꯈ꯭ꯔꯦꯗꯀꯣ ꯑꯩ꯫ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ, ꯅꯆꯥ ꯅꯨꯄꯤꯗꯣ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅꯦ, ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯁꯨꯝꯅ ꯁꯅꯥꯕꯨ ꯆꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯂꯩꯍꯥꯎꯁꯨ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯆꯥꯅꯨꯄꯤꯅ ꯆꯦꯜꯂꯨꯔꯒ ꯌꯨꯝꯗ ꯀꯨꯏꯅ ꯊꯝꯕ ꯄꯥꯝꯗꯕꯗꯒꯤ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯄꯥꯔꯤ ꯑꯃꯗꯤ ꯁꯅꯥ ꯂꯨꯍꯣꯡꯉꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯅꯤ꯫ ꯁꯅꯥ ꯃꯅꯤꯡꯒꯤ ꯆꯥ ꯄꯤꯕ ꯊꯣꯛꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯊꯣꯡꯖꯤꯟ ꯄꯥꯟꯅꯗꯨꯗ ꯄꯟꯗꯨꯅ ꯈꯨꯗꯤ ꯊꯤꯖꯤꯜꯂꯤ꯫ ꯍꯣꯏ ꯃꯁꯤꯔꯦ, ꯑꯩꯍꯣꯃ! ꯍꯩ ꯀꯩꯗꯧꯔꯦ ꯃꯥꯑꯣ? ꯍꯩꯃ, ꯇꯨꯁꯤꯜꯂ ꯃꯥꯜꯂꯤꯅꯦꯍꯦ, ꯏꯍꯦ! ꯁꯣꯛꯄ꯭ꯔꯅꯤ ꯅꯪꯕꯣ? ꯅꯪꯕꯨ ꯇꯞꯅ ꯇꯧꯕ ꯌꯥꯗ꯭ꯔꯕꯣ? ꯑꯩꯍꯣꯏꯃ, ꯈꯨꯠꯀꯥꯁꯦ ꯊꯣꯡꯖꯤꯟꯁꯤꯗ ꯌꯩꯁꯤꯟꯈ꯭ꯔ ꯃꯥꯜꯂꯦ, ꯅꯥꯕꯅ ꯁꯤꯔꯦ꯫ ꯏꯍꯦ, ꯇꯞꯅ ꯍꯧꯒꯠꯁꯤꯁꯦ, ꯑꯇꯩꯗꯤ ꯀꯥꯏꯗ ꯁꯣꯛꯀꯦ? ꯁꯅꯥ ꯃꯅꯦꯝꯅ ꯃꯃꯥꯒꯨꯝꯅ ꯃꯥꯅ ꯀꯩꯅꯣꯝ ꯁꯣꯏꯕꯗ ꯊꯤꯅ ꯆꯩꯕ, ꯉꯥꯡꯕꯗꯣ ꯑꯗꯨꯝꯅ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯔꯦꯟꯖꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥ ꯄꯥꯈꯠꯄ ꯈꯔꯗꯤ ꯐꯩ꯫
ꯄꯥꯔꯤꯁꯨ ꯃꯄꯥꯟꯗ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕꯗꯨꯗ ꯀꯩꯗꯧꯔꯦ ꯅꯨꯄꯤ? ꯏꯍꯦ, ꯇꯨꯁꯤꯜꯂꯤ ꯃꯥꯜꯂꯤꯅꯦ. ꯀꯩ ꯁꯣꯛꯀꯦ ꯅꯪꯕꯨ? ꯁꯤ, ꯇꯞꯅ ꯍꯧꯒꯠꯁꯤꯁꯦ. ꯁꯣꯝꯗꯅ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯂꯩꯍꯥꯎ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ. ꯏꯕꯣꯆꯧ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯀꯩꯗꯧꯔꯦ ꯃꯃꯥ? ꯅꯆꯥꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤ ꯅꯪ ꯍꯨꯐꯝ ꯆꯩꯐꯝ ꯂꯩꯇ꯭ꯔꯕꯔꯣ? ꯇꯥꯅꯤꯡꯗꯦꯗ ꯃꯄꯥ. ꯑꯩꯅ ꯐꯨꯔꯤ ꯆꯩꯔꯤꯕꯗꯨ ꯏꯆꯥꯗꯣ ꯍꯩꯅ ꯁꯤꯡꯅꯕꯅꯤ ꯇꯧꯔꯤꯕꯅꯤ. ꯃꯃꯥ, ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯊꯕꯛ. ꯑꯩꯈꯣꯏꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ, ꯁꯣꯏꯈꯤꯗꯅꯕꯅꯤ ꯍꯥꯏꯗꯅ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯄꯪꯐꯨꯗ ꯐꯨꯔꯒ ꯑꯉꯥꯡꯗꯣ ꯍꯩꯅ ꯁꯤꯡꯂꯛꯀꯗꯕ ꯅꯠꯇꯦ. ꯑꯗꯨꯗꯨꯅ ꯃꯣꯏꯗ ꯍꯦꯟꯅ ꯁꯤꯡꯅꯕ ꯑꯃ ꯊꯣꯛꯈꯤꯕꯁꯨ ꯃꯌꯥꯏ. ꯑꯉꯥꯡꯗꯨ ꯇꯞꯅ ꯏꯪꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯒꯗꯕꯅꯤꯅꯦ. ꯑꯁꯤ ꯍꯥꯏꯗꯅ ꯃꯣꯏꯅ ꯂꯝ ꯍꯦꯜꯂꯕꯁꯨ ꯐꯨꯅꯨ ꯍꯥꯏꯕ ꯅꯠꯇꯦ. ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅꯕꯤꯒꯗꯕꯅꯤ. ꯑꯁ! ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯃꯣꯏ ꯃꯄꯥ. ꯁ꯭ꯋꯥꯏꯗ ꯌꯥꯝ ꯉꯥꯡꯗꯅ ꯂꯩꯔꯅꯨ. ꯃꯄꯥ, ꯅꯪ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨ ꯆꯠꯅꯕ ꯇꯧꯕꯤꯔꯨꯔꯣ. ꯅꯪꯗꯤ ꯑꯐꯕ ꯋꯥ ꯍꯥꯏꯔꯕꯗꯤ ꯀꯔꯥꯏꯗꯒꯤ ꯇꯥꯅꯤꯡꯉꯅꯤ ꯍꯥꯏꯒꯦ? ꯏꯆꯥ ꯑꯄꯣꯝꯕꯤꯗꯨ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯀꯔꯝꯅ ꯂꯩꯔꯝꯒꯗꯒꯦ ꯈꯜꯂꯤꯕꯅꯦ ꯑꯩꯒꯤꯁꯦ. ꯈꯜꯍꯧꯔꯣ ꯅꯪ ꯑꯗꯨꯋꯥꯏꯗ. ꯑꯩ ꯊꯕꯛ ꯆꯠꯂꯦꯀꯣ. ꯏꯆꯥꯗꯨ ꯅꯨꯡꯁꯤꯕꯅꯤꯗ. ꯃꯥꯅ ꯌꯨꯝꯁꯤꯗ ꯂꯩꯔꯕꯗꯤ ꯑꯩꯅ ꯉꯥꯡꯕꯒ ꯆꯩꯕꯒ ꯇꯧꯔꯗꯕ. ꯍꯧꯖꯤꯛꯇꯤ ꯑꯩ ꯉꯥꯡꯐꯝ ꯆꯩꯐꯝꯒ ꯑꯃꯠꯇ ꯂꯩꯇꯗꯅ ꯀꯌꯥꯝ ꯋꯥꯔꯤꯁꯦ. ꯃꯁꯤꯗ ꯀꯨꯜꯂꯤꯕ ꯍꯨꯏꯁꯤꯗ ꯑꯣꯏꯅ ꯆꯩꯒꯦ. ꯍꯦ ꯑꯃꯨꯕꯤ, ꯅꯪꯉꯣꯟꯗ ꯑꯗꯥꯏꯗ ꯀꯨꯜꯂꯣꯗꯤ ꯀꯅꯥꯅ ꯍꯥꯏ? ꯁꯅꯥꯁꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯇꯧꯖꯩ ꯍꯥꯏꯕꯨ ꯃꯥꯒꯤ ꯑꯃꯨꯛ ꯁꯦꯔꯩ ꯆꯠꯄꯗꯨꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯁꯅꯥ ꯆꯥꯛ ꯊꯣꯡꯂꯤ. ꯆꯥꯛ ꯊꯣꯡꯂꯤꯕꯅꯦ ꯇꯧꯔꯤꯕꯗꯨ ꯃꯆꯤ ꯐꯝꯗꯨꯅ ꯂꯩꯊꯣꯛꯏ. ꯃꯧ, ꯅꯪꯕꯨ ꯆꯥꯛꯀꯗꯨ ꯂꯣꯏꯔꯕ꯭ꯔꯅꯦꯍꯦ? ꯏꯃꯥ ꯀꯔꯤ ꯇꯧꯔꯛꯎ ꯍꯥꯏꯕꯅꯣ? ꯍꯩꯃꯥ, ꯇꯥꯗꯦꯅꯦꯍꯦ. ꯃꯧ! ꯀꯩ ꯍꯥꯏꯕꯅꯣ ꯏꯃꯥ? ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯍꯪꯕꯅꯤꯗ. ꯂꯣꯏꯔꯦ, ꯊꯤꯔꯛꯑꯒꯦ. ꯉꯜꯂꯤꯗ ꯉꯁꯤꯗꯤ ꯏꯃꯧꯒꯤ ꯆꯥꯛꯁꯦ. ꯂꯣꯏꯔꯕꯗꯤ ꯊꯤꯔꯛꯑꯣ. ꯏꯕꯨꯡꯉꯣ, ꯄꯥꯔꯤ! ꯂꯥꯎꯍꯦ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯅꯕ ꯇꯧꯔꯁꯤ. ꯄꯥꯔꯤꯁꯨ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯨꯗ ꯆꯥꯛꯁꯪꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯅ ꯐꯝꯃꯒ ꯂꯩꯔꯤ. ꯁꯅꯥ ꯆꯥꯛ ꯊꯤꯕ ꯍꯧꯏ. ꯑꯗꯨꯒ ꯍꯤꯟꯖꯥꯡꯗꯣ ꯍꯥꯞꯀꯦ ꯇꯧꯕꯗ, ꯍꯩꯃꯥ, ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯔꯤꯕꯁꯤꯅ? ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯊꯣꯛꯔꯦꯗꯅ. ꯀꯩꯗꯧꯔꯒꯦꯅꯦ ꯃꯧ ꯅꯪꯕꯣ? ꯏꯃꯥ, ꯑꯩꯗꯤ ꯍꯤꯟꯖꯥꯡ ꯊꯣꯡꯉꯝꯗ꯭ꯔꯤ, ꯏꯀꯥꯎ ꯀꯥꯎꯊꯣꯛꯎꯔꯦ. ꯏꯍꯦ, ꯃꯧ, ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗ. ꯑꯩꯅ ꯈꯜꯂꯤ ꯅꯪꯒꯤ ꯉꯁꯤꯒꯤ ꯆꯥꯛꯁꯤ ꯌꯥꯝ ꯊꯨꯅ ꯂꯣꯏ ꯍꯥꯏꯗꯅ. ꯐꯔꯦ, ꯍꯤꯟꯖꯥꯡꯗꯣ ꯊꯣꯡꯅꯕ ꯇꯧ. ꯍꯤꯟꯖꯥꯡ ꯌꯥꯎꯗꯅ ꯀꯔꯝꯅ ꯆꯥꯅꯤ? ꯏꯃꯥ ꯁꯦꯝꯕꯤꯔꯛꯑꯒꯦ ꯍꯤꯟꯖꯥꯡꯗꯣ. ꯅꯨꯄꯤ, ꯅꯪꯁꯤꯗꯤ ꯌꯥꯏꯍꯦ. ꯆꯥꯛ ꯊꯣꯡꯉꯒ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯀꯥꯎꯋꯦ ꯍꯥꯏꯁꯤꯕꯨ ꯑꯉꯛꯄꯅꯤ ꯅꯪꯁꯨ. ꯁꯅꯥ, ꯑꯗꯨꯝꯅ ꯃꯌꯨꯝꯗ ꯇꯧꯕ ꯑꯣꯏꯌꯨ. ꯃꯃꯥꯅ ꯉꯁꯥꯏꯅ ꯉꯥꯡꯕ ꯆꯩꯕ ꯍꯥꯟꯅ ꯇꯧꯔꯗꯧꯅꯤ. ꯑꯗꯨꯕꯨ ꯌꯨꯝꯁꯤꯗꯗꯤ ꯃꯅꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯑꯁꯨꯝꯅ ꯂꯣꯏꯅꯕꯤꯕꯁꯤ ꯎꯕꯗ ꯃꯥ ꯃꯊꯃꯣꯏꯗ ꯄꯦꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯖꯤꯟꯈꯤ. ꯁꯅꯥ ꯃꯥꯅ ꯐꯅ ꯁꯣꯏꯔꯕꯁꯨ ꯉꯥꯡꯆꯩꯕꯒꯤ ꯃꯍꯨꯠꯇ ꯃꯦꯝꯆꯥ ꯃꯍꯥꯛꯅ ꯃꯃꯧꯒꯤ ꯑꯁꯣꯏꯕ ꯄꯨꯝꯅꯃꯛ ꯇꯞꯅ ꯂꯣꯏꯅ ꯁꯦꯝꯗꯣꯛꯄꯤꯔꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ. ꯌꯨꯝ ꯀꯣꯏꯕ, ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕ ꯃꯅꯦꯝꯅ ꯇꯥꯛꯄꯤꯕꯗꯒꯤ ꯌꯥꯝꯅ ꯍꯩꯔꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯂꯩꯍꯥꯎ ꯃꯆꯥꯅꯨꯄꯤꯕꯨ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ. ꯁꯅꯥ! ꯃꯦꯝꯆꯥꯅ, ꯍꯩꯃꯥ, ꯂꯩꯍꯥꯎ, ꯅꯪ ꯂꯥꯛꯏꯕ꯭ꯔꯥ? ꯀꯥꯈꯠꯂꯣ, ꯐꯤꯗꯥꯁꯤꯗ ꯐꯝꯃꯨꯁꯤ. ꯁꯅꯥ! ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯨ ꯃꯄꯥꯟꯗ. ꯏꯃꯥ, ꯀꯩ ꯍꯩꯒꯦ? ꯍꯩꯃꯥ, ꯏꯃꯥ! ꯁꯅꯥ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯃꯥꯕꯨ ꯎꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ. ꯏꯃꯥ ꯂꯥꯛꯏꯅꯦ. ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯀꯞꯄꯤꯕꯕꯣ? ꯀꯞꯀꯅꯨ. ꯏꯆꯥꯅ ꯀꯞꯄꯗꯣ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ. ꯀꯨꯏꯅ ꯎꯔꯨꯗꯕꯁꯤꯗ ꯇꯧꯔꯤ ꯑꯣꯏꯔꯝ. ꯂꯩꯍꯥꯎ, ꯆꯥꯛꯀ ꯆꯥꯔꯒ ꯍꯣꯔꯦꯟ ꯇꯞꯅ ꯍꯟꯈꯤꯒꯗꯧꯅꯤꯀꯣ. ꯄꯥꯔꯤꯅ, ꯏꯃꯥꯁꯨ ꯂꯥꯛꯄꯤꯔꯝꯃꯦ. ꯑꯗꯨꯗꯤ ꯏꯃꯥ, ꯆꯥꯛ ꯆꯥꯔꯒ ꯍꯟꯕꯤꯔꯣ. ꯑꯩ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯝꯇ ꯂꯩꯔꯨꯒꯦ. ꯅꯨꯄꯤ, ꯃꯣꯟ ꯃꯈꯥꯗ ꯁꯦꯜ ꯈꯔ ꯂꯩꯍꯧꯕꯗꯣ ꯄꯨꯊꯣꯔꯛꯑꯣ. ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯆꯥꯛ ꯍꯦꯟꯖꯥꯡꯗꯣ ꯍꯔꯥꯎ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ. ꯂꯩꯍꯥꯎꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯍꯣꯡꯂꯝꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯉꯛꯄꯁꯨ ꯐꯥꯎꯏ, ꯍꯔꯥꯎꯕꯁꯨ ꯐꯥꯎꯏ. ꯃꯦꯝꯆꯥꯅ, ꯂꯩꯍꯥꯎ, ꯁꯦ, ꯌꯦꯟꯗꯦꯝꯁꯤꯒ ꯍꯥꯞꯆꯤꯜꯂꯨ. ꯏꯅꯝꯃ, ꯌꯥꯝꯃꯟꯈ꯭ꯔꯦ. ꯀꯔꯤꯅꯣ ꯄꯪꯍꯥꯞꯇ ꯍꯥꯞꯄꯤꯔꯦ ꯇꯧꯔꯤꯁꯦ. ꯍꯥꯞꯇ ꯌꯥꯔꯤꯕ꯭ꯔꯥꯗꯣ, ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯅꯤ. ꯈꯨꯜ ꯑꯁꯤꯗꯗꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕꯕꯨ ꯇꯣꯏꯅꯗꯤ ꯎꯅꯕ ꯐꯪꯗꯦ ꯇꯧꯔꯤꯁꯦ. ꯑꯗꯨꯅꯤ ꯏꯅꯝꯃ, ꯑꯁꯨꯛ ꯅꯛꯈ꯭ꯔꯁꯤꯗ ꯑꯣꯟꯊꯣꯛꯅ ꯂꯥꯞꯊꯣꯛꯅꯅ ꯂꯩꯅꯔꯤ ꯇꯧꯔꯤꯁꯦ. ꯏꯃꯥ, ꯈꯥꯎꯁꯦ ꯄꯨꯕ ꯋꯥꯗꯣꯏ ꯑꯣꯏꯔꯒꯅ ꯃꯈꯣꯏꯗ ꯑꯆꯧ ꯑꯣꯏꯅ ꯊꯤꯜꯍꯟꯒꯦ. ꯌꯥꯔꯦꯗ, ꯊꯤꯜꯍꯟꯗ꯭ꯔꯕꯁꯨ ꯌꯥꯔꯦꯗ. ꯏꯃꯥꯒꯤ ꯏꯕꯦꯕꯁꯅꯥ, ꯉꯁꯤꯗꯤ ꯏꯃꯥ ꯄꯦꯜꯂꯤ. ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯅ ꯌꯨꯝꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕꯁꯤ.
ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯅꯝꯃ, ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯏꯟꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯒꯤꯅꯤꯀꯣ꯫ ꯂꯩꯍꯥꯎ, ꯑꯩꯗꯤ ꯁꯅꯥꯁꯤ ꯏꯃꯧ ꯅꯠꯇꯦ, ꯏꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤꯕ ꯃꯧꯕꯨ ꯃꯅꯦꯝ ꯑꯣꯏꯕꯤ ꯑꯩꯅ ꯀꯔꯤꯒꯤ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯨꯅꯤ ꯍꯥꯏꯒꯦ? ꯃꯈꯣꯏꯁꯨ ꯅꯣꯏꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯆꯥ ꯅꯤꯡꯉꯣꯜ, ꯐꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ, ꯃꯈꯣꯏꯅ ꯐꯅ ꯁꯣꯏꯔꯕꯁꯨ ꯊꯤꯅ ꯉꯥꯡꯕꯤꯕ ꯆꯩꯕꯤꯕ, ꯃꯈꯣꯏꯕꯨ ꯑꯣꯠꯄꯒꯤ ꯃꯍꯨꯠꯇ ꯏꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯍꯥꯏꯗꯅ ꯈꯜꯂꯗꯨꯅ ꯏꯟꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯕꯗ ꯌꯨꯝꯗꯣ ꯀꯔꯤꯒꯤ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯣꯔꯤꯒꯦ? ꯏꯅꯝꯃ, ꯅꯆꯟ ꯇꯁꯦꯡꯅ ꯄꯦꯜꯂꯤ꯫ ꯑꯩꯅ ꯐꯥꯎ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯂꯣꯏꯅꯕꯤꯈꯤꯗ꯭ꯔꯕ ꯏꯆꯥꯁꯤꯕꯨ ꯏꯅꯝꯃꯅ ꯏꯟꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯌꯨꯝꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯧ ꯑꯃ ꯑꯣꯏꯍꯟꯕꯤꯔꯝꯕꯁꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯁꯨ ꯌꯨꯝꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯧ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯑꯁꯦꯡꯕꯃꯛꯁꯨꯅꯤ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯀꯅꯥꯁꯨ ꯃꯇꯤꯛ ꯆꯥꯅ ꯄꯣꯛꯂꯛꯄ ꯑꯃꯠꯇ ꯅꯠꯇꯦ꯫ ꯀꯅꯥ ꯑꯃꯅ ꯁꯣꯏꯕꯗ ꯉꯥꯡꯕꯤ ꯆꯩꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯁꯦꯝꯗꯣꯛꯄꯤꯒꯗꯕꯅꯤ꯫ ꯃꯦꯝꯆꯥꯒꯨꯝꯅ ꯌꯨꯝꯗ ꯂꯥꯛꯂꯤꯕ ꯃꯧ ꯄꯨꯝꯅꯃꯛꯄꯨ ꯃꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯈꯟꯗꯨꯅ ꯂꯣꯏꯅꯕꯤꯕ ꯑꯃꯗꯤ ꯃꯧꯁꯤꯡꯁꯨ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯃꯈꯣꯏꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯃꯃꯥ ꯃꯄꯥꯅꯤ ꯈꯟꯗꯨꯅ ꯁꯦꯕꯥ ꯇꯧꯕꯤꯔꯕꯗ ꯀꯔꯤꯒꯤ ꯃꯅꯤ ꯃꯃꯧꯒꯤ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯦ?